pau Assembly ki nongju mi fom gi ngasi humni chanba nomital lisingani kunithoi kunhumdoi gi grants ki demand taret puthokre Chief Minister ne Imphal yauna mafam ahum da pangthokadaba Durand Cup ki trophy singi maikum hangdokre Mirot oina leirakiba Meghalaya State BJP ki Vice President Barnard Marab Uttar Pradesh ki police na fare Amadi India da hokiba pung kunmari da nauna COVID positive oiba miyo lising tara nipan chahunga tara hundoi thainakre miyo yankai taret na laikidre Kurumjari DEEPA SHAMURAILATPAM na poni news update pizari hauzik pausandong na pizari Chathari batara nithoi suba Manipur Legislative Assembly ki nongju mifam ngasi humni chanba numita Chief Minister N Birena State Legislature Council of Minister Secretariat Mahut Textile Commerce and Industry amadi Public Health Engineering ki demands for grants listing ani kunithoi kunhumdoi puthoki Opposition ki MLA ke Meghachandra amadi TH Lokeshwarna Mahut Textiles Commerce and Industry amadi Public Health Engineering ki demands singda cut motion thagalakhi Aduga MLA Sapam Nisikant KH Joykishan Ramuiva amadi M Rameshwarna demands singa sigi observation hauzik piri Masigi mamangda Speaker TH Setabertana question hour gi thabak paikhatki Madugi matungda MLA KH Joykishan na discussion on matter of public interest ta lengak na lau singu bagi matangda paikhalakliba khudaki oiba thausil thaurangi matangda pukhatuna khanakhi Chief Minister N Birena ngarang puthokiba Manipur Appropriation number 3 Bill lisingani kunithoi amadi Manipur Appropriation number 5 Bill lisingani kunithoi ngasi khanaraba matung pass tawraba yari Manipur Chief Minister N Birena ngasi chamaga kuntra mathoi suba Durand Cup ki trophy sing Durand Cup President's Cup amadi Simla Trophy maikum hangdokre Tournament asi Kolkata Guwahati amadi Imphal da lakliba August 13 tagi September 19 fauba team kun na saruk yaduna sanagadabani Kono mamangda leiba City Convention Center da pangthokiba trophy sing maikum hangdokpagi thoramadada Youth Affairs and Sport ki Minister Govindas Konthauzam Chief of Staff Eastern Command amadi Durand Organizing Committee ki Chairman Lieutenant General KK Repsol General Officer Commanding in Chief HQ 101 Area Eastern Command Lieutenant General Tumul Verma Major General IGAR South Rajan Sarawat Manipur ki Chief Secretary Rajesh Kumar Lenga ki amadi Army ki oiba official singsu sarukyaki Thoramadu da Chief Minister N Biren Hai yamna historic oiragadaba ahanba oina Manipur da Asia gi khwaidagi liraba amadi malem gi khwaidagi ahum suba oina liraba football tournament asi pangthoklagani khanbada aduki matik nungaiba fawi ngasigi mikuba sida adungai gi mahaki service tawringai da Durand Cup ki winner oikibagi harauba mikup adu nahongna naningsingla halli haiki pangthok Durand Cup asida sana babu nungsibiba khudimakna saruk yabiyu haina appeal tawkhe It is indeed a matter of great pride and a privilege for me to be present here for this monumental event of unveiling ceremony of trophies for the 131st edition of the Durand Cup 2022. At the outset, I wish to thank the Indian Army and specifically Lieutenant General R.P. Kalita, Army Commander Lieutenant General KK Raswal, Civil Staff and the GOC Red Shield Division for bringing this iconic tournament to our football passionate state of Manipur. I am very proud of it, and for me it is the happiest day to be with you here because I did participate in this very particular tournament in 1981, and I to give privilege, to give advantage to expose our Manipuris. Sports person as well as the Manipur state. My best wishes to the participating team, which will be enthralling us with outstanding football. Thank you. Tharomaduga Mari Lenana, Lieutenant General KK Resol na haikbada Durand Cup asi Englishing amaga Taranipan
ngapigani inglising amaga tara nipan marifu nipan da ihan hanbo oina sanaba horaki Durand Cup asi services khaktana sanarami adubu matamgi matung ina civilian club singsu yausintuna hena mapung faba tournament ama oiraki haina pongdoki I, on behalf of Lieutenant General Rana Pratap Kalita, UISM, AVSM, SM, VSM, General Officer Commanding in Chief, Eastern Command, and my complete team, the organizing committee of conducting the 131st edition of Durand, thank the Honorable Chief Minister for having spared time to be here with us on this very historic occasion. Historic because this is for the first time that not only the matches will be held here, the trophies have been brought to Manipur. We decided during last year we need to promote Durand. As you're all aware, this is the oldest football tournament in Asia. But somewhere in between, the interest, especially in Delhi and all that, was not too much for football, and other sports took center stage. Therefore, we decided that it's time for us to move to an area where it's got a lot of love for football. Not only the trophies are here, we will also have one pool playing here. At least 10 matches will be conducted in Manipur. So we are grateful to you, sir, and your entire team for making this happen. So I came here in about 12th, 13th May. I met the Honorable Sports Minister and the Chief Minister, and I can tell you the kind of response that we got. I said, yes, Manipur is in. We'll see Assam and other places later. So this is how we met, and we had a team who has been continuously following, and I can say I'm really very happy. Khunai asidagi mayai kaba chinjak maru fangna muthat kinaba pandamda poirei lemarol amuko amova MSF ki meeting makhada changsiliba khongjanggi makha chatharakpa oina ngarang Imphal East District United Clubs Organization Iduko gi manung channa leiriba Ngarian Police Station chingkhongdagi Yaripok thongkhong faubada maira khongchat ama apunba nupi khunai lamjing maira luf Yaripok Eastern Clubs Development Organization ECDO amadi All Andro Maira Paibi Association ahumna mapung oiba thodang lauduna chatkre maira khongchada duda Iduko gi President T Dizo Secretary P Ingocha Khuman apunba nupi khunai lamjing maira luf ki President A Ibetom Lufasigi Secretary K Sanayai ECDO gi President T Kalachan amadi All Andro Maira Paibi Association gi Secretary CH Umesori Tulihal Jila Parisad K Inaucha Yambem Gram Panchayat ki Pradhan S Bimol loinana Angtha Andro Huikap Uchol Poirau Khonjil Top Yambem amadi Lai Manai gi Maira Paibi amadi Club ki Thongmi Singna Sarukyaki Khongchata duda nisa gi horfam thingu lekai da nisa chaba yonba thiglasi nisa lalonwa sing faduna cherak pigadabani amadi nisa gi lanfam dagi khunai asi kalaurasi haiba kholau kya su lauki MU da loan na thoram sin kiba desam gi thawong laibak thibani musu da soikre lankre haijagadabani haina Manipur University Students Union musu na hairakre Musuna Thadropa Cherol Amada Chatliba Tha Kunmanga da MU gi Commerce Department ta desam na sinkiba khana nainabagi thorum adu musuga makhal amata da mari laina de amadi yanakiba sulaite adubu thorum adu gi banner dadi musuga khusamna duna sinbani haikiba adu laibak thibani amadi musubu thak hanthana khanbani haina lawgadaba ngakpigani lawdaba ngamde hairi MU campus manungda MU gi authority amadi musugi ayaba yaudana mapan gi loop amatana thorum sinba yade haiba official order oina lei maramaduna thokriba thodok adugi damak desamna lakliba tang kunipan faubagi manungda soikre lankre haibasi miam khangna hairakadabani nataba tarabadi desam gi asoiba asina maram oiduna musuna MU da desam bu boycott torokpada thoklakpa afafatta punamak desamna pugadabani haina cherol asna makhatari Kaisamthong Morang Ningthau Lairakta Leiba Thongam Dhanabir Elias Bobina Haukiba July Kunhumdoida Masagi Anaba Amadagi Laikidabada The United All Community Social Affiliates Kangleipak Yunak Suna Thamoi Sokna Nuaitaba Fongdorokli Amadi Imung Manungi Awabada Su Saruk Yari Haina Yunak Suna Fongdorokli New Cheko the Leiba Loop Asigi Loishangda Loop Asigi Thongmi Singna Minute Ani Tumina Leptuna Laikitraba Tawaina Ingna Chikna Mapugi Laikolda Lairuna Bathongni Jaki Haina Loop Asna Thadoropa Cherol Amana Fongdorokli Pasoi Esigi Manung Channa Taubung Khokta Leiba Ngasekpam Achona Hokiba July Kunmari the Laikidaba Communist Party of India CPI Pasoi na Awawa Fongdorokli CPI Pasoi Local na Sinduna Laikidrabagi Yumda Ngarang Pangtokiba Mifam Amada Laikidrabagi Mafam da Ikai Khumna Bagaloina na Red Salute Piki Amadi Minute Anitumina Leptuna Awawa Fongdoki Laikidraba en Achongna Hinglingaida Party gi Ihau Kayada Sarugyakiba Kaya Mifam Aduda Niksingki Luna na imong manunggi awabada susarugyari haina CPI pat soy na thadrok pacherol amana fongdrokli
District Veterinary Office Imphal East ki makhada Hengang Veterinary Hospital na sinduna awang posang mangkhunaw gi akoibada leiriba khungang singi sa san singda FMD hariba laina asi muthat naba hida kapthokre. Dr. Nongthongbam Gandhi na fongdokhibada Animal and Husbandry Minister na hongdokhiba thausil gi makhada thasigi mari dagi hongduna sa sanda hida kapagi thabak asi chatharakibani. Mahakna haibada sa sanda toina Naganba foot and mouth disease haiba laina asidagi ngakthoknaba Manipur gi district khudingmakta hida kapthokpagi tabak asi paikhatle amadi hui loiriba mapu singki apambagi matung inna anti rabies ki hidak su kapthokli haiki Makhada akoina Hengang veterinary staff singna pangthok chabani koina hospital asigi makhada laiba khugang singda koi chatuna koi patient sang program asi pathok chari koi pochamong konauda ngarang dagi na ngasi phawba khariba laina asi ngakthokna ba koi chambu singna koina sepsepi saduna puthoktra baso koina yumda changduna haiba laina asi ngakthokta ba yade haibagi pandamda yumlum changduna koi chang singda khojiki pulen mawdi je ngakthokna ba koi vaccination asi tawjabani. Joint Student Coordination Committee JSCC chahi khudingi pangthokduna lakpa athoba singi numit handak chahi ki oina lakliba August 16 da Imphal College ta pangthoklagani numit asida pangthokadoriba debate competition amadi painting competition da sarugya biningba singna MSU MSF KSA amadi subki head office tagi form fangbigani hari loina mahairoi lup mari asina hariba athoba singi numit asi lamdam asida leiriba mahailoisang singda su pangthokpinaba khangalakli Sairengba Singh Apunba Loop Sal Manipur na chahi khudingi piduna lakpa chahi gi Sairengba Lifetime Achievement Lyricist of the Year lisingani kunitoi saknairaba isai mayek iba Laisram Nabasandra Wangkhai Thangjam Leirak amadi Khurai Larik Yengbam Laikai da leiba Ngairangba Munindro Anida piragani haina Salgi Publicity Secretary Okendro Khundong Bamna Thadorakpa Cherol amana fongdurakli Cherol asina hairibadi chahi lisingani kunitoi asigi saisakpa Lifetime Achievement Singer of the Year lisingani kunitoi asi saknairaba saisakpa amadi saipanba lalambung imoda piragani sel amadi sakangche amadi inafi momento yauba award asi lakliba August ki tarik kunhumdoida pangthokadaba salgi taranithoi suba mapo kumon thoramda yentokani August ki tarik kunhumdoi asida chahi khudingi pangthoktuna lakpa sairangba singi numita donesor konsamna Khori langba saitharol tarahumdoi suba isai mayeki lairi fongbaga loinana lamdam sigi saknairaba saisakpa singna saruk yaduna isai nomai gi thoram su pangthokani All India Radio AIR Imphal na sakhanglaba isai mayek iba singi luf oriba salgi thoram sida matam isai bu nungsiba pamba amadi isai mayek iriba khudingmakna numit asida saruk yanaba su appeal tawrakli Matangas da break amatang longminasi UGC na approved Tauraba Sivalik Institute of Paramedical Technology, Chandigarh, CPET Amadi, Saraswati Group of College da Nursing, Paramedical, Pharmacy, Physiotherapy na Jingba, Tambiningba Signa admission Tawiba Yaragani. Offer Tawzariba courses sing Adudi, Nursing da, Paramedical da, Pharmacy da, Amadi, Physiotherapy da, Courses sing asi tambiningba singna installment basis ta fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akak naba set ni last date of admission na July 31st ni akopa marol gi damak ekhoi gi mobile number 9915337280 amadi 9501189248 ta call tawiro Break ki matungda taramna okchari makataba pau amu pizari
Nataba Thabak Chathabada Chenaba Meghalaya State BJP ki Vice President Bernard Marak Uttar Pradesh ki Hapur Dagi ngarang police na fare Panbayai Bernard Marak ki Turada Laiba farmhouse ta Meghalaya police na Thasi ki Kunithoi gi numidang da Thiba Humba ki Thabak Chathabada farmhouse aduda Lairamba Nupi Macha Kunmari yauna punna miyoi humfutara umdoi jail da thazin ki bani Loina na fibam sokna solon sinduna thamlamba Nupa Macha Mari amadi Nupi Macha ama yauna angang mga su police na kanbang Masiga Mari Lenana Kai Kraba Lalholup Amagi Chairman Su Eramba Bernard Maraki Matakta Immoral Trafficking Prevention Act Lisingamaga Chama Panyang Kai Tarukta Wanted Haina Lautoki Bagadagi Haukiba Thang Janumitagi Mirot Oiduna Lairakibani Ngarang notice Ama Tolak Tuna Mahaputiba Humbagi Tabak Chathabada Taxi Dagi Fabani Hari Ing Lising Ani Haurakpadagi Hauzik Fawada Bernard Maraki Matakta Criminal Case Kunmangagi Matakta Lay Hari Nagaland ki Chief Minister Nephew Riona ngarang Delhi da Union Home Minister Amit Shah ga unaduna Naga ki peace talk ki matang da hiram kyada wari sanakre unaba aduda North East Democratic Alliance ki convener amadi Assam ki Chief Minister Himanta Biswa Sarma su yauki unaba aduda ngapigani unaba adu loiraba matungda Nephew Riona Indonaga peace talks ki wari sanaba makha chathari waruisin ama yamna thuna laklagani haiba thazai adubu madu wari sanari bamaike animaki makha poli haina fongdoki panma yabadi ing lising ani tara manga da framework agreement khutek pinakhiba NSNIM na naga singi oiba tonganba firal amadi constitution pigadabani haiba wafam da wari makha tana chathaba yadana leibani Nagaland da mathang chahi gi anganbada pangthokadoriba assembly election da Nationalist Democratic Progressive Party NDPP amadi BJP na seat yanaduna punna mikhal thengna minaragani hari assembly election asida NDPP na seat nifu amadi BJP na seat kunda mikhal thengnagani lakadoriba matamasida NDPP amadi BJP gi members singna karamba seat tagi karamba party na mikhal thengnagani habadu core committee na election gi niti ama semduna warep sing lawrgani hari ningsing bayai Nagaland da NDPP amadi BJP gi alliance asi ing kumja lising ani tarani pangi state assembly election da semkhebani amadi matamadu da NDPP na sitra taruk amadi BJP na sitra ni thoi fangduna amadi National People's Party NPP gi MLA ani JDU gi amaga loinana matamadu da Nagaland da lengak semkhibani Gujarat ki Botat district ta mahu chenba youth ubadagi laikhidraba mi gi masing nifu sure amadi hauzik myo yangkhai romdi Bhavnagar Botat amadi Ahmedabad ki hospital da laikanari hari thaudokasida chenaba myoitara di police na fagatkre laibak thiba thaudokasi gi matang da police na thiba humbagi thabak chathabada district asi gi manung channa leiba khun kharaga mithal yanba yu ising khara haptuna packet talupa kun da dukan sing de yole haiba khangbangam khe loinana farba myoi sing yauna myoi tara mari asigi mathakta IPC gi section 302 murder 328 causing hurt by poison amadi 120B criminal conspiracy gi FIR ahum register tawkre hari AAP gi national convener su oiriba Delhi gi chief minister Arvind Kejriwal na ngarang thodok asida soklaba myoi singi imung manungda unakraba matung ngasi Delhi da leiba BJP gi headquarter mamangda thodok asibu yaningdaba fongdoktuna Aam Aadmi Party AAP na wakat khongchang chathakre Nakalamaromda Gujarat ki Home Department na senior IPS officer Subhash Trivedi na luchingba myoi ahum na saba committee ama semduna thodok asigi matangda kupna thizinduna numit humni gi manungda report pikhalakna basu khangan khre hari Supreme Court na ngasi Enforcement Directorate na money laundering ki case kamari lena Prevention of Money Laundering Act lising ani ki makhada mi faba thiba humba gi thabak chathaba amadi pochai fazin bada akai ba leite haina fongdokre Supreme Court ki matung ina Enforcement Case Information Report ECIR asi First Investigate Report FIR ga manaba yaroi haina fongdoki adubu thodok ama hekta da chenaba myoi sing faba gi maram pirabadi Enforcement Case Information Report ECIR piba mathok tade haina fongdoki Nakalamaromda JP Nada na Supreme Court ki order adubu taram na oktuna Congress Party na imung amabu law dagi hena wang na thamlamba adu yararoi haina su fongdoki Union Health Ministry ki data gi matung inna India da hokiba pungkun mari sida COVID-19 positive oiba myoi lising tara nipan chahunga tara humdoi theknakre
लिसिंग कुन चात्रेट का निफु निथोइना लाइनास्ता की फगतकी अमदी मियो यांखै तरेट ता लाइकिद्रे मसिगा थारगा हौजिक फावबदा लाइचत असना मरम ओरगा लाइकिदबा मिगी मसिंग पुन्ना लाख मंगा लिसिंग कुन तरुक चामगा हुंफु तरेट ओइकिबगा लोइनना हौजिक इंडिया दा कोविड नादुना लेबा मिगी मसिंगना लाख अमा लिसिंग निफु मंगा सुफना कुन तरुक ओइरी पॉजिटिविटी रेट ना चादा मरी दशमिक अहुम अमा ओइकी अमजुंग फगतपगी चांग ना चादा मर फुनिपान दशमिक मरी मंगा ओइकी हेल्थ मिनिस्ट्री की मतुंग इना हौजिक फावबदा लाइना आस्तगी ngaktoknaba लेबाक असिगी ओइना क्रोर चनी का सुफना अनि हेना कोविड वैक्सीन गापथोक्रे हरी लाखलिबा अगस्त कुंतरुक्तगी कुंट्रा फावबा पांगथोकदरिबा अहानबा स्टेट ओलंपिक गेम्स की दमक कक्सिंग डिस्ट्रिक्ट की आर्चरी की ट्रायल सिलेक्शन थासिगी कुनिपान की अयुक पुंग तरुक ताबा मतमदगी हौदुना लांगमैदोंग प्लेग्राउंड दा पांगथोकनी इंडियन राउंड कंपाउंड अमदी रिकर्व की नुपी अमदी नुपा सानरोई सिंगल ट्रायल सिलेक्शन असिदा सरुक यारनबा डिस्ट्रिक्ट आर्चरी एसोसिएशन खंगलकली डिस्ट्रिक्ट फुटबॉल एसोसिएशन मोइरांगी मीटिंग मखादा डिस्ट्रिक्ट फुटबॉल लीग 3rd डिवीजन फुटबॉल लाखलिबा अगस्त तरेतगी बिष्णुपुर डिस्ट्रिक्ट की मनुंग चनबा मोइरांग लेबा लेखिद्रबा हेमाम नीलमणि सिंह ngang खलंपाक ग्राउंड दा हौरगनी टूर्नामेंट असिगी दमक सानरोई सिंह ना असिस्टेंट सेक्रेटरी KSS राजा सिंह दगी फॉर्म लौनबा खंगलकली अमदी फॉर्म थाजिलकपगी अरोइबा नुमितना लाखलिबा अगस्त 3 दा ओइगनी मतम खरागी ओइना DFA की ऑफिस हारिबा ग्राउंड असदा ओइगनी हरी लोशिलकपदा मरोइबा पाव अमहना पिजरी असेंबली की नोंगजु मिफम की ngasi humni chanba numita lising ani kunithoi kunhumdoi की grants की डिमांड तरेट पुथोखरे चीफ मिनिस्टर ने इंफाल यावना मफम अहुम दा पांथोकदबा दुरान कप की ट्रॉफी सिंगी माइकुम हांगदोखरे मिरोदोइना लेरकिबा मेघालय स्टेट बीजेपी की वाइस प्रेसिडेंट बर्नाड मराव उत्तर प्रदेश की पुलिस तफारे अमदी इंडिया दा होकिबा पुंग कोमरी दा नौनो कोविड पॉजिटिव होइबा मियो लिसिंग तार निपान जहुंगा तरा हुंदोइ थेंगनख्रे मियो यांखै तरेता लेखिद्रे मतंग अस्ता पोनी न्यूज़ अपडेट लोइसिंजरे मिजिंग ताबिरबो पुनमपु अमुका हना खरुमजरी।